ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯆꯦꯟꯊꯔꯛꯇꯨꯅ ꯁꯦꯝꯂꯤꯕ ꯈꯣꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯄꯥꯠ ꯃꯆꯥ ꯑꯗꯨꯗ ꯑꯉꯧꯕ ꯊꯝꯕꯥꯜ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯤꯕ꯫ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯆꯥꯛꯇꯥꯔꯝꯕ ꯁꯦꯛꯂꯥ ꯀꯌꯥꯁꯨ ꯃꯍꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯤ꯫ ꯀꯨꯝꯒꯤ ꯅꯣꯡꯅ ꯂꯥꯛꯄꯗ ꯁꯪꯕꯥꯅꯔ ꯆꯤꯡꯌꯥ ꯇꯝꯌꯥ ꯎꯔꯣꯛ ꯀꯧꯕꯤ ꯁꯦꯛꯂꯥꯅ ꯄꯔꯦꯡ ꯄꯔꯦꯡ ꯄꯥꯏꯔꯤꯕ ꯃꯇꯧꯁꯨ ꯎꯔꯤ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯅꯍꯥꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ꯫ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯅ ꯁꯩꯊꯥꯕꯗ ꯋꯥꯠꯂꯒꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯅꯪꯒꯤ ꯅꯇꯝꯄꯥꯛ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤꯕ ꯅꯆꯥ ꯀꯌꯥꯒꯤ ꯂꯛꯇ ꯀꯅꯥꯒꯤꯅ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤ, ꯀꯅꯥꯒꯤꯅ ꯄꯟꯊꯨꯡ ꯌꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯤ꯫ ꯋꯥꯔꯤ ꯀꯌꯥ ꯂꯛꯇ ꯉꯁꯤꯅ ꯏꯪꯂꯦꯝꯕꯒꯤ ꯋꯥꯔꯤ꯫ ꯏꯪꯂꯦꯝꯕ ꯁꯝꯄꯣꯠ ꯈꯣꯏꯕ ꯂꯣꯏꯔꯕꯗ ꯄꯥꯕꯣꯠ ꯆꯥꯔꯕ ꯃꯍꯥꯛꯀꯤ ꯁꯟ ꯑꯅꯤ ꯑꯗꯨꯕు ꯆꯦꯜꯂꯤꯕ ꯈꯣꯡ ꯑꯗꯨꯗ ꯏꯔꯨ ꯂꯨꯖꯕꯤꯔꯤ꯫ ꯁꯤꯂꯩꯂꯦꯝꯕꯤꯁꯨ ꯂꯧꯔꯥꯡ ꯁꯨꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯄꯕꯨ ꯏꯪꯂꯦꯝꯕꯅ ꯈꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯟ ꯏꯔꯨ ꯂꯨꯖꯕꯤꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯁꯤꯗꯤ? ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯥꯈꯪꯗꯤ ꯅꯠꯇꯦ ꯃꯁꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯏꯪꯂꯦꯝꯕꯁꯨ ꯁꯤꯂꯩꯂꯦꯝꯕꯤꯕꯨ ꯎꯔꯨꯗꯕꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯔꯤꯕ ꯄꯥꯝꯕꯩ ꯌꯥꯎꯗꯕ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯕ꯭ꯔꯞ ꯂꯥꯛꯂꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗ ꯊꯣꯡ ꯑꯗꯨꯕꯨ ꯁꯠ ꯂꯥꯜꯂꯤ ꯁꯤꯂꯩꯂꯦꯝꯕꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯗꯨꯗ ꯏꯪꯂꯦꯝꯕꯁꯨ ꯍꯦꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯏꯊꯣꯡꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ, ꯇꯨꯡꯂꯥꯡꯇꯕꯨ ꯎꯍꯧꯏ꯫ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡꯅꯤ, ꯂꯩꯍꯥꯎ ꯂꯩꯔꯦꯜ ꯑꯃꯁꯨ ꯁꯝꯆꯤꯗ ꯆꯤꯜꯂꯤ꯫ ꯉꯥꯡꯇꯛ ꯇꯧꯏ ꯈꯨꯅꯤꯡꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯃꯄꯥꯜꯁꯨ ꯇꯥꯔꯤ꯫ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯃꯥꯂꯪꯒꯤ ꯏꯄꯣꯝꯗ ꯁꯝꯂꯥꯡꯅ ꯍꯥꯏ ꯍꯨꯝꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯤꯂꯩꯂꯦꯝꯕꯤꯁꯨ ꯈꯖꯤꯛ ꯂꯥꯞꯊꯣꯔꯛꯂꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯪꯂꯦꯝꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯊꯧꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯁꯤꯂꯩꯂꯦꯝꯕꯤ ꯏꯪꯂꯦꯝꯕꯅ ꯌꯦꯡꯂꯛꯄ ꯎꯕꯗ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯁꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯟꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯍꯩꯊꯥ ꯄꯣꯊꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯑꯦ, ꯁꯦ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯑꯦꯕ꯫ ꯍꯩꯃꯥ, ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯅꯪꯗꯤ ꯆꯨꯖꯥꯛꯁꯦ ꯂꯥꯏ ꯀꯠꯇ꯭ꯔꯤꯉꯩꯗ ꯍꯦꯛꯇꯣꯛꯂꯕ? ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯉꯔꯥꯡ ꯍꯦꯛꯄꯗꯨꯅꯤ꯫ ꯑꯩꯅ ꯉꯁꯤ ꯂꯥꯏꯗ ꯀꯠꯂꯤꯗꯨꯗꯤ ꯂꯥꯏꯗ ꯀꯠꯄ ꯂꯣꯏꯔꯒ ꯑꯩꯅ ꯐꯨꯠꯇꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯏꯃꯥ ꯅꯪꯁꯤꯗꯤ ꯀꯥꯎꯃꯟꯈ꯭ꯔꯦ꯫ ꯍꯣꯏꯅꯦꯍꯦ, ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯏꯃꯥꯗꯤ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯣꯏ ꯃꯄꯥ, ꯁꯦ ꯅꯆꯥꯅꯨꯄꯤꯅ ꯆꯨꯖꯥꯛꯀ ꯐꯨꯠꯄꯤꯗꯨꯅ ꯄꯨꯔꯛꯂꯦꯁꯦ, ꯆꯥꯕꯤꯔꯔꯣ꯫ ꯏꯁꯤꯡꯁꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯅꯦ ꯇꯥꯃꯨꯗꯅꯦ ꯉꯥꯁꯦ ꯈꯔ ꯄꯤꯔꯨꯁꯣ, ꯉꯥꯅꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯅꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯄꯤꯗ ꯄꯤꯔꯛꯏ, ꯏꯃꯥꯅꯗꯤ ꯀꯔꯤꯁꯨ ꯄꯤꯖꯕ ꯉꯝꯗꯦꯗꯣ꯫ ꯑꯗꯨꯅ ꯉꯥꯁꯦ ꯅꯪ ꯍꯟꯈꯤꯕꯗ ꯈꯔ ꯄꯤꯔꯝꯃꯨꯀꯣ꯫ ꯁꯤꯂꯩꯂꯦꯝꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯉꯧꯁꯨ ꯆꯨꯖꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯐꯗꯤ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏ꯫ ꯍꯩ ꯃꯃꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯉꯥ ꯃꯆꯥꯗꯣ ꯉꯥꯅꯝ ꯈꯔ ꯅꯝꯃꯨꯗꯅ, ꯍꯥꯎꯈ꯭ꯔꯕꯅꯤ ꯏꯔꯣꯝꯕꯒ ꯆꯥꯕꯗꯣ꯫ ꯏꯕꯦꯝꯍꯜ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯃꯣꯏ ꯃꯄꯥꯁꯤꯗꯤ ꯉꯥꯁꯤ ꯌꯥꯝꯗꯦꯅ ꯇꯧꯕꯅꯤ꯫ ꯍꯣ ꯁꯦ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯈꯔ ꯌꯥꯝꯕꯁꯤꯅ ꯅꯅꯦ ꯇꯥꯃꯨꯗ ꯍꯦꯛ ꯄꯤꯔꯝ, ꯑꯗꯨꯒꯅꯦ ꯈꯖꯤꯛ ꯌꯥꯝꯗꯕꯁꯤꯅ ꯌꯨꯝꯗ ꯄꯨꯔꯒꯅꯦ ꯅꯄꯥꯒꯤ ꯉꯥꯅꯝ ꯍꯥꯏꯁꯤ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒꯅꯦ ꯌꯦꯟꯗꯦꯝꯗꯣ ꯍꯦꯛ ꯏꯔꯣꯜꯂꯨ꯫ ꯏꯃꯥꯒꯤꯗꯤ ꯁꯧꯒ꯭ꯔꯤ ꯈꯖꯤꯛ ꯊꯣꯡꯂꯝ, ꯈꯖꯤꯡ ꯑꯌꯥꯏꯕꯗꯨ ꯊꯥꯛꯑꯒ꯫ ꯆꯠꯂꯨ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯉꯥꯁꯦ ꯃꯁꯥ ꯅꯥꯗ꯭ꯔꯤꯉꯩꯗ ꯄꯤꯔꯨꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯧ ꯃꯥꯜꯂꯤ꯫ ꯏꯁꯥꯒꯁꯦ ꯑꯣꯝꯆꯥꯛꯅꯩ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯀꯥꯔꯛꯎꯀꯣ꯫ ꯍꯣꯏ ꯀꯥꯔꯛꯀꯦ꯫ ꯍꯥꯏꯔꯝꯂꯒ ꯁꯤꯂꯩꯂꯦꯝꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯧꯔꯤ ꯆꯠꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏ ꯖꯥꯠꯂꯥ? ꯑꯩꯗꯤ ꯇꯟꯈ꯭ꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯏꯪꯂꯦꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯟ ꯑꯅꯤꯗꯨꯗꯤ ꯈꯣꯡ ꯃꯄꯥꯜ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯂꯩꯔꯝꯗ꯭ꯔꯤꯅꯦ꯫ ꯐꯔꯦꯗ, ꯌꯨꯝ ꯇꯝꯅ ꯆꯠꯍꯧꯔꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯥꯃꯨꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯇꯈꯦꯜꯂꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯏꯇꯥ ꯇꯈꯦꯜꯂꯩ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯇꯥ! ꯑꯁꯨꯝ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯂꯦꯝꯕꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯛꯏꯗꯨꯕꯣ?
Ita ta khile si aikhoi mana ne ine na sana bani haidana ngasi piram waireiba aduita wam hangini kai wanu ita lembi is yam lubu wa ka maliko na mai ga to loina ngangsi luduna kari hariba choe adui natte ngangsidi hangado ka tale sem as ita lembi phagi dawbune ba hangmusi kaino adubura ngasai aina ima pabagi haitha ko thathen bisatpada nupa ma thingnei buko magi sanani do yugul zaweba aidi maham amukta su utri nang mukhang branggi tawbani adugi oire aikhoi mama ton zawgi masa nupani langdai khul dagi lakpani aikhoi gi makha thangda leiriba lawtang sangse asida papa masa leibani mamingna inglemba gawbani ha inglemba haiba ado langdai khul hairisibu kaide leigi amukta pau tadri yam lapida aikhoi magi mapamne langdai khul si tanang aisu toina sateda lam lapanina ado yamung inglemba se wa ga ngang dabani yam lembane ba masa ina pukri mapalda kon phingi ngai dane irulu zabla ami wa gam tek ngang de khai magi irulu pham thokpuda luraga chom chai tharaga chaki bai wani mari matani haide yam pungthoi haina de asengba ado nangonda mana kari hari no ba silei lembi takelegi wa taraga madum tumin sonse as tan create ai ngasai yeng luri duka ha kaino nana tom tamurum soli duba aina haibadi khumde nate ita takele kaisuna teta nate pakhang amani kaina leisabi ubada waga ngangai ra haiba ita takele ngangakte kaisu ado pharisi aisalagi nang sule hawro nga do ningthina thamuko hawdong na gam sen kini ba aisale sale sile lembi lambi satna satna madom amuk sukhali is wangang gante yam lemi kaina pakhang na nushide su yeng biroi asi khanduna silei lembi masinga to fet paithokduna mayum tamna satkirami somdana inglemba sak loiraduna mapa halakpa ngaiduna leirami singjing matam oibana nungsagi maisa su umsak nabana maisa khangbu oina neimaida phadi masa mathaduna long hiptu lawtang sangadugi mallaba tumnau singadubu asung yengduna wakhalda khatli lamdam tamawrabi aigi nushibi nangmu karam leliba mikup madasu aidi nangbu kawke ngamtri aina nangbu tasingna nushiba makta oiramlabadi nangaiga amuk thingna kisiko asi khanduna wakhal amada tawringai babai bu tonjawsu halaklammi hey ipagi bungo nangbu saka loirabro hairaga imung sanglatlammi inglembasu pukhawgatuna khummi loirababu ado insang si thum thakji thum leite ihe ipadi thum lerakpa kawridana adu nangbu nani tamu hoidagi khara lawraga thakpa yadrane as alida babu ini su leibudi mai masan pising ma sungang de engunda kausu korokte kamai hayodu thida muside nupa nabu namai son solidana sisi ipa lawruge angsa kadu tidoklam khoi babu phani asumna ngangna duna tonjaw tamugi manakta laktuna haire ibe matam thum khajikta piyu hai bema tamu thum khajikta piro hai numisu maidan yaukre tadase sak sulami tawrisi angang sina sak thongmadu loi adubu thum leite haiduna insang thum tha amjini nangbo tamusu ingkholdagi halaklaga insang singadu mapun punsinduna leirami tonjawgi wahai taraga masukhum lei haima tada adu mabu aikoida kok lakpa yadro onthokpanida yani tada ngihakta ngaibiyo hai imagi bema takhelaiya nang mamagi thum khuyam ta putorau hai tada sese hangam pambi masa singse khajik pubiko inau bani zara phadra yengbiuse pharani is nga masa matanga thonglabadi maroi ongrani haurani da side takhelegi manau nupi memthoi ta thoraktuna thumbadu tonjaw da pire mama thumai dus de leire du mama yamung inglemba da chaka thongba haibra hai adu buni memthoi insang di kaya thongu yate magi di hek tawraga alu ngan bai singai haujisu tawramni ngan bra metbra mana thokpa ma o adu mama hayeng de ai thongbirage ngasidi thabak leithokpa yada tawbaneba hoi yaide mausidi adudi bi amatamu ibung salage ko hoi tada phani sum lei jahore tonjaw amuksu mayum changlaktuna hai ai ipagi bu thum sida leirese hangam sisu pusingko masina numidang thonglasi adudi ipa iru amukta sadeng lukhige
ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎ ꯏꯔꯨ ꯁꯥꯗꯦꯡꯂꯨꯔꯒ ꯀꯥꯔꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯏꯁ ꯏꯄꯥꯒꯤ ꯏꯛꯅꯦꯝꯕ ꯅꯪꯒꯤ ꯏꯔꯣꯝꯕꯁꯤꯗꯤ ꯃꯔꯣꯜ ꯊꯣꯛꯏꯍꯩ ꯍꯥꯎꯁꯨ ꯍꯥꯎꯏ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯉꯥꯒ ꯊꯥꯛꯄ꯭ꯔꯥ ꯅꯪꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯉꯁꯥꯏ ꯎꯀꯥꯏ ꯇꯛꯄꯗ ꯉꯥꯃꯨ 2 ꯐꯥꯕꯅꯤ ꯑꯗꯨ ꯑꯃ ꯂꯧꯔꯒ ꯊꯥꯛꯆꯤꯜꯂꯤ ꯑꯃ ꯂꯩꯔꯤ ꯐꯔꯦꯗ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯍꯪꯒꯥꯝꯁꯤꯒ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ ꯏꯄꯥꯏꯁꯥ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯅꯣꯡꯃꯁꯤꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯃꯨꯅ ꯃꯆꯥꯅꯨꯄꯤ ꯇꯈꯦꯜꯂꯩꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏ ꯇꯈꯦꯜꯂꯩ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥ ꯏꯕꯦꯝꯃ ꯁꯗꯧꯕꯨ ꯊꯣꯡꯂꯦ ꯇꯧꯔꯤꯁꯤ ꯏꯃꯥꯗꯤ ꯃꯥꯏꯔꯦꯟꯁꯦ ꯅꯗꯣꯝꯆꯥ ꯏꯕꯦꯝꯃ ꯅꯣꯏꯒꯤꯗ ꯈꯔ ꯄꯤꯔꯨꯁꯨ ꯏꯃꯥꯁꯦ ꯃꯈꯣꯏꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯤꯕꯅꯤ ꯅꯄꯥꯅ ꯅꯥꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯡ ꯌꯥꯝ ꯄꯥꯡꯂꯛꯈꯤ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯂꯥꯏꯁꯦ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯤꯔꯨꯒꯦ ꯏꯇꯥ ꯁꯤꯂꯩꯂꯦꯝꯕꯤꯁꯨ ꯎꯅꯒꯗꯧꯕ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯒꯦ ꯏꯃꯥꯁꯨ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯔꯣ ꯋꯥꯔꯝꯃꯅꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯌꯣꯟꯗꯣꯏꯅꯣ ꯏꯃꯥ ꯏꯁ 이마수냐 ngасꯤꯗꯤ 와리베 호레 누미당 와이ꯔꯝꯣꯏꯅ ꯌꯣꯜꯂꯒꯦ ꯑꯩꯅꯦ 이루제 좀 ꯑꯃꯨꯛꯇꯪ ꯆꯥꯏꯊꯔꯛꯈꯤꯒꯦ ꯅꯆꯤꯟ ꯅꯅꯥꯎ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯝꯃꯣ ꯆꯠꯂꯨ ꯆꯠꯂꯨ 이마ꯁꯨ ꯂꯥꯛꯑꯒꯦ ꯇꯈꯦꯜꯂꯩ 이ꯃꯨꯡ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤꯗ ꯍꯥꯏ ꯆꯦꯒꯤ ꯊꯣꯏꯕꯤ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯣ ꯆꯥꯔꯁꯤ ꯉꯁꯤ ꯍꯥꯏꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯅꯤꯡꯗ ꯂꯩꯌꯦ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯆꯥꯈꯤꯔꯣꯏ ꯍꯥꯏꯔꯣ ꯆꯥꯔꯅꯤ ꯏꯔꯨ ꯂꯨꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯅꯤ ꯇꯈꯦꯜꯂꯩ ꯃꯅꯤꯡ ꯊꯣꯡ ꯊꯣꯔꯛꯇꯨꯅ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯛꯏ ꯃꯦꯝꯊꯣꯏ ꯍꯣ ꯃꯦꯝꯊꯣꯏ ꯀꯩꯗꯧꯏꯅꯣ ꯅꯪꯕꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯎꯗꯅ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯆꯦ ꯑꯩ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤꯌꯦ ꯆꯥꯕ ꯍꯧꯔꯝꯃꯣ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏ ꯃꯈꯨꯠꯇ ꯉꯥꯅꯨ ꯃꯔꯨꯝ 2 ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯦ ꯌꯦꯡꯉꯨꯇꯨ ꯑꯩꯒꯤ ꯉꯥꯅꯨ ꯃꯄꯤꯗꯣ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯤ ꯃꯔꯨꯝ 2ꯁꯦ ꯂꯩꯔꯝꯃꯤꯕ ꯃꯥꯗꯤ ꯉꯔꯥꯡꯅ ꯀꯣꯛꯕ ꯆꯥꯛꯅꯤ ꯃꯔꯨꯝꯁꯦ ꯏꯌꯥ ꯑꯗꯨꯗꯤ ꯆꯦ ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯕꯤꯌꯨ ꯇꯟꯍꯧꯔꯒ ꯆꯥꯒꯦꯕ ꯌꯥꯔꯣꯏꯍꯦ ꯃꯤ ꯃꯔꯨꯝ ꯀꯣꯜꯍꯟꯗꯣꯏꯅꯤ ꯆꯥꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯏꯗꯤ ꯃꯀꯣꯟꯗꯩ ꯀꯩꯒꯤ ꯄꯨꯔꯤꯅꯣ ꯅꯪꯅ ꯄꯥꯏꯔꯕꯅꯤꯅ ꯃꯆꯥ ꯑꯣꯜꯂꯔꯣꯏ ꯍꯦꯡꯉꯥ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯥꯏꯖꯤꯟꯅꯔꯤꯗꯣ ꯀꯤꯟ ꯆꯥꯅꯤ ꯅꯪ ꯏꯁ ꯆꯥꯕꯤꯔꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯉꯥꯅꯨ ꯃꯔꯨꯝꯗꯣ ꯆꯥꯕꯤꯅꯤꯡꯗꯦ ꯀꯌꯥꯝ ꯍꯥꯎꯔꯗꯅ ꯉꯥ ꯊꯣꯡꯕꯔꯣ ꯉꯥꯅꯨ ꯃꯔꯨꯝꯕꯣ ꯇꯈꯦꯜꯂꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯔꯩ ꯇꯧꯅꯔꯛꯄꯗꯨꯗ ꯈꯥꯝꯗꯣꯛꯏ ꯑꯁ ꯌꯥꯔꯦ ꯑꯅꯤꯃꯛ ꯇꯣꯛ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯁꯤꯗꯤ ꯇꯥꯅꯤꯡꯗꯕꯅ ꯆꯥꯛꯇꯨꯝ ꯆꯥꯎꯁꯤ ꯑꯩ ꯉꯁꯤ ꯁꯤꯂꯩꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯇꯣꯏꯅꯤ ꯊꯕꯛꯀꯁꯦ ꯑꯝꯇ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯁꯦ ꯃꯦꯝꯊꯣꯏꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯆꯦ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯍꯥꯎꯗꯣ ꯍꯦꯛꯀꯦꯕ ꯇꯈꯦꯜꯂꯩ ꯃꯃꯤꯠꯀꯥꯗꯣ ꯐꯩꯅ ꯌꯦꯡꯂꯛꯏ ꯃꯁꯤꯒꯤ ꯃꯇꯧꯗ ꯃꯦꯝꯊꯣꯏ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯇꯥꯟꯖꯥꯁꯦ ꯇꯥꯃꯨꯁꯨ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏ ꯏꯆꯥꯁꯥ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯏꯃꯥꯁꯨ ꯆꯥꯛꯁꯤ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯤꯉꯩ ꯄꯦꯝꯆꯥ ꯆꯪꯂꯛꯇꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏ ꯇꯥꯃꯨ ꯅꯆꯥꯅꯨꯄꯤ ꯇꯈꯦꯜꯂꯩꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯩꯃꯥ ꯏꯆꯦ ꯄꯦꯝꯆꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯣ ꯅꯆꯥꯅꯨꯄꯤꯕꯨꯅꯦ ꯃꯥꯒꯤ ꯐꯤ ꯃꯇꯦꯛ ꯑꯀꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯄꯅꯤ ꯏꯆꯥꯅꯨꯄꯤ ꯊꯥꯕꯜ ꯂꯩꯂꯥꯛ ꯍꯧꯋꯦ ꯃꯉꯣꯟꯗ ꯄꯤꯈꯤꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯨꯔꯦ ꯏꯆꯦꯅ ꯇꯍꯥ ꯇꯍꯥ ꯍꯦꯛ ꯀꯧꯔꯛꯄꯗꯨꯗ ꯍꯣ ꯂꯩꯌꯦ ꯃꯅꯤꯡꯗ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥꯒꯤ ꯇꯈꯦꯜꯂꯩ ꯅꯅꯦ ꯄꯦꯝꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯂꯥꯎꯅꯤ ꯅꯪꯕꯣ ꯇꯈꯦꯜꯂꯩꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯏꯅꯦ ꯄꯦꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯑꯣ ꯅꯪꯒꯤ ꯐꯤ ꯃꯇꯦꯛꯇꯣ ꯏꯅꯦꯅ ꯂꯧꯒꯦ ꯂꯥꯛꯏꯕ ꯑꯗꯨꯗꯤ ꯏꯅꯦ ꯑꯀꯛꯄ ꯐꯤꯗꯤ ꯑꯝꯇꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯦ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯆꯦ ꯊꯥꯕꯜ ꯂꯩꯂꯥꯛ ꯍꯧꯋꯤꯅꯦ ꯃꯉꯣꯟꯗ ꯄꯤꯈꯤꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯏꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯩ ꯀꯣꯟꯁꯤꯠ ꯇꯥꯅꯕ ꯌꯥꯡꯅ ꯁꯥꯔꯒꯦ ꯏꯆꯦ ꯊꯥꯕꯜꯂꯩꯗ ꯄꯤꯈꯤꯗꯣꯏꯅꯤꯅ ꯃꯈꯨꯠ ꯍꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯔꯦꯗ ꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯗꯨꯗꯤ ꯏꯅꯦ ꯉꯥꯏꯔꯒꯦ ꯁꯥꯔꯣ ꯇꯈꯦꯜꯂꯩ ꯄꯟꯊꯗ꯭ꯔꯤ ꯐꯤꯁꯥ ꯐꯥꯟꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯏ ꯃꯦꯝꯊꯣꯏ ꯃꯆꯦꯅ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯪꯒꯣꯜꯗ ꯁꯠ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯏꯆꯦ ꯅꯪꯕꯨ ꯏꯆꯦ ꯂꯦꯝꯕꯤ ꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯇꯈꯦꯜꯂꯩ ꯐꯤ ꯁꯥꯅ ꯁꯥꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯆꯠꯂꯔꯣꯏ ꯅꯪ ꯈꯔ ꯆꯠꯂꯨꯔꯣ 이마는야 마이렌세 웅도 틸루소나 하이버니 nang say satningi haikibadayne nang chaluro ha hoi adudi hausi ekta chalurage haiduna memthoi chongsongduna makokta mairen ka to thongatuna puki takheleisu lauduna lehawi he tamna ningkhina satpa yadabro mairen do taadana kaiba taine nangbo singang sing tawsiu lehaw khaktani magi wakhalda khalamdoisi hokai roi bema phajana puisibu hairamlaga memthoi chongsongduna lai silei lembisu sauraba sumangduda sumaladu puthokduna kupsu suduna leirammi
ꯃꯦꯝꯊꯣꯏꯅ ꯃꯥꯏꯔꯦꯟ ꯀꯥꯗꯨ ꯃꯀꯣꯛꯇ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯌꯦꯡꯉꯤ꯫ ꯑꯦ ꯀꯩꯅꯣ ꯃꯦꯝꯊꯣꯏꯅ ꯇꯧꯔꯤꯁꯤꯅ? ꯃꯥꯏꯔꯦꯟ ꯀꯥꯁꯦ ꯃꯀꯣꯛꯇꯒ ꯄꯨꯔꯗꯅ ꯃꯁꯤ ꯉꯥꯡꯁꯤꯗꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ꯫ ꯆꯤꯂꯦꯝꯕꯤ ꯐꯧ ꯁꯨꯔꯤꯔꯣ? ꯃꯦꯝꯊꯣꯏ ꯏꯆꯦ ꯐꯧ ꯁꯨꯕ ꯅꯠꯇꯤꯌꯦ, ꯀꯨꯞꯁꯨ ꯁꯨꯔꯝꯕꯅꯤ꯫ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯆꯥꯔꯦ, ꯀꯨꯞꯁꯨꯁꯦ ꯅꯣꯏꯗ ꯄꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯔꯨꯁꯤ꯫ ꯍꯥ ꯀꯨꯞꯁꯨ ꯍꯥꯏꯕ? ꯑꯁ ꯍꯥꯎꯅꯤ ꯑꯗꯨꯗꯤ꯫ ꯍꯣꯏ ꯆꯥꯔꯨꯁꯤ ꯆꯤꯂꯦꯝꯕꯤ꯫ ꯑꯗꯣ ꯆꯤꯂꯦꯝꯕꯤ ꯅꯣꯏꯒꯤ ꯂꯩꯍꯥꯎꯁꯦ ꯑꯩ ꯈꯤꯇ ꯍꯦꯛꯆꯒꯦ꯫ ꯍꯣꯏ ꯍꯦꯛꯑꯣ ꯌꯥꯝ ꯁꯥꯠꯂꯤꯕꯅꯤ꯫ ꯑꯌꯥ ꯂꯩꯍꯥꯎ ꯈꯨꯌꯥꯝꯁꯤꯗꯤ ꯄꯥꯝꯕꯤ 3ꯅꯤꯅꯦ ꯁꯥꯠꯂꯤꯁꯦ꯫ ꯑꯗꯨ ꯆꯤꯂꯦꯝꯕꯤ ꯅꯣꯏꯒꯤ ꯂꯩꯍꯥꯎꯁꯦ ꯅꯦꯝꯅ ꯁꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯂꯥꯏꯗꯒ ꯅꯦꯝꯅ ꯁꯥꯠꯍꯜꯂꯨ ꯀꯥꯏꯅꯒ ꯈꯨꯔꯝꯕ꯭ꯔꯕ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯅ ꯂꯥꯏꯗ ꯅꯦꯝꯅ ꯁꯥꯠꯍꯜꯂꯨ ꯍꯥꯏꯅ ꯅꯤꯖꯕꯒꯤꯅꯤ꯫ ꯆꯠꯂꯣ ꯃꯥꯏꯔꯦꯟꯗꯣ ꯏꯃꯨꯡꯗ ꯊꯝꯂꯝꯃꯨ꯫ ꯅꯪ ꯊꯣꯔꯛꯄꯗ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯃꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯅꯪꯒꯤ ꯂꯩꯍꯥꯎꯁꯤꯡꯗꯣ ꯍꯥꯞꯅꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯀꯨꯞꯁꯨꯁꯦ ꯄꯨꯗꯨꯅ ꯆꯠꯂꯁꯤ꯫ ꯍꯣꯏ ꯆꯤꯂꯦꯝꯕꯤ꯫ ꯃꯦꯝꯊꯣꯏ ꯏꯁꯩꯒ ꯁꯛꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯂꯦꯝꯕꯤ ꯅꯣꯏꯒꯤꯗꯤ ꯄꯣꯂꯥꯡꯁꯤꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯆꯤꯜꯗ ꯁꯨꯝꯅ ꯉꯥꯡꯅ ꯂꯩꯍꯥꯎꯁꯤꯡꯗꯨ ꯍꯦꯛꯇꯨꯅ ꯄꯣꯂꯥꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯩꯍꯥꯎꯅ ꯄꯤꯛ ꯊꯜꯂꯕ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯗꯨ ꯎꯕꯗ ꯃꯗꯣꯝ ꯑꯃꯨꯛꯁꯨ ꯁꯣꯟꯖꯩ ꯃꯦꯝꯊꯣꯏꯗꯣ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ꯫ ꯆꯤꯂꯦꯝꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯂꯩ ꯂꯦꯝꯕꯤ ꯃꯦꯝꯊꯣꯏꯒꯤ ꯃꯇꯧꯗ ꯈꯖꯤꯛ ꯅꯣꯛꯏ꯫ ꯆꯤꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯣꯛꯏꯗꯨꯅ? ꯃꯦꯝꯊꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯐꯅꯁꯨ ꯆꯥꯎꯔꯦ, ꯂꯩꯁꯥꯕꯤꯒꯥꯗꯣ ꯐꯥꯗꯣꯔꯕꯅꯤ꯫ ꯂꯩꯍꯥꯎ ꯃꯌꯥꯝꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ? ꯅꯀꯣꯛꯇ ꯊꯦꯠꯂꯕꯁꯨ ꯊꯦꯠꯐꯝ ꯂꯩꯔꯔꯣꯏ꯫ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ? ꯁꯥꯟꯅꯔꯣꯏꯍꯦ, ꯁꯨꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯛꯏꯅꯤ, ꯃꯣꯟ ꯃꯈꯥꯗ ꯊꯝꯗꯣꯏꯅꯤ ꯂꯣꯏꯅ꯫ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯃꯦꯝꯊꯣꯏ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯑꯌꯣ ꯏꯃꯥ, ꯑꯌꯣ ꯂꯩꯍꯥꯎ ꯍꯩꯗꯣꯛꯑꯦ꯫ ꯍꯩꯃꯥ ꯃꯦꯝꯊꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯣ? ꯁꯣꯛꯄ꯭ꯔꯣ? ꯁꯤꯁꯤ ꯍꯧꯒꯠꯂꯨꯁꯤ꯫ ꯂꯩꯍꯥꯎ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯇꯨꯁꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ ꯑꯌꯣ ꯅꯥꯏ꯫ ꯆꯤꯂꯦꯝꯕꯤ ꯑꯩ ꯂꯩꯃꯥꯏꯗ ꯌꯦꯡꯍꯧꯗ꯭ꯔ ꯃꯥꯜꯂꯦ, ꯃꯁꯤꯒꯤ ꯀꯔꯟ ꯇꯥꯕ ꯅꯨꯡꯁꯦ ꯂꯩꯔꯝꯗꯅ ꯇꯧꯔꯤꯅꯤ꯫ ꯁꯤꯂꯩ ꯂꯦꯝꯕꯤ ꯂꯩꯃꯥꯏꯗ ꯆꯥꯏꯊꯣꯛꯂꯤꯕ ꯂꯩꯍꯥꯎꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯍꯥꯏ꯫ ꯍꯌꯦꯡ ꯃꯈꯩ ꯂꯝꯕꯤ ꯆꯠꯄꯗꯅꯦ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯆꯠꯂꯨꯀꯣ꯫ ꯇꯨꯁꯤꯟꯕꯗ ꯅꯈꯣꯡꯗꯣ ꯅꯥꯔꯛꯏꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯪꯒꯤ ꯂꯩꯍꯥꯎ ꯄꯣꯂꯥꯡꯒꯁꯦ ꯏꯆꯦ ꯄꯥꯏꯕꯤꯔꯒꯦ, ꯆꯠꯁꯤ ꯂꯥꯛꯑꯣꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯌꯥꯝ ꯅꯥꯕ ꯅꯠꯇꯦꯗ, ꯈꯤꯇꯪꯗꯤ ꯅꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯂꯥꯞꯅ ꯌꯦꯡꯉꯤ ꯏꯪꯂꯦꯝꯕ꯫ ꯃꯃꯤꯠ ꯃꯅꯥ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯆꯠꯄꯤ ꯃꯦꯝꯊꯣꯏꯅꯤ ꯏꯪꯂꯦꯝꯕꯅ ꯂꯥꯞꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯠ ꯍꯦꯛꯇ ꯀꯧꯔꯛꯏ꯫ ꯑꯦ ꯌꯥꯝꯕꯣ, ꯀꯨꯞꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ, ꯏꯆꯦ ꯂꯦꯝꯕꯤꯅ ꯁꯨꯕꯅꯤ, ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ, ꯀꯣꯟꯅꯕ ꯀꯣꯕꯤꯒꯁꯨ ꯌꯥꯝ ꯌꯥꯎꯋꯦ, ꯂꯥꯛꯑꯣ ꯌꯥꯝꯕꯣ꯫ ꯁꯤꯂꯩ ꯂꯦꯝꯕꯤ ꯏꯪꯂꯦꯝꯕ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯈꯖꯤꯛ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯃꯆꯤꯜ ꯌꯥꯎꯕ ꯃꯦꯝꯊꯣꯏꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕꯣꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯃꯆꯤꯟꯁꯤ ꯌꯥꯎꯈ꯭ꯔꯦ, ꯂꯩꯍꯧꯔꯣꯅ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯄꯣꯂꯥꯡꯗꯨ ꯃꯦꯝꯊꯣꯏꯗ ꯁꯠ ꯄꯤꯔꯝꯂꯒ ꯁꯤꯂꯩ ꯂꯦꯝꯕꯤ ꯄ꯭ꯔꯞ ꯄꯥꯡ ꯊꯥꯗꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯪꯂꯦꯝꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯦꯝꯊꯣꯏ ꯀꯩ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ? ꯅꯨꯡꯁꯤꯠ ꯃꯩꯔꯝ ꯑꯣꯏꯗꯅ ꯅꯤꯡꯊꯤꯅ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯌꯥ ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯉꯝꯃꯤꯅ꯫ ꯑꯗꯨꯕꯨꯔꯣ ꯌꯥꯝꯕꯣ, ꯀꯨꯞꯁꯨ ꯆꯥꯔꯨꯁꯤ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯏꯆꯦ ꯂꯦꯝꯕꯤꯗꯣ ꯑꯗꯨꯅ ꯁꯨꯕ ꯀꯨꯞꯁꯨꯅꯤ, ꯍꯥꯎꯗꯣꯏꯖꯥꯠꯅꯤ꯫ ꯑꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯏꯆꯦꯗꯣ ꯃꯃꯤꯡ ꯂꯦꯝꯕꯤ ꯀꯧꯕ꯭ꯔꯣ? ꯍꯣꯏ ꯀꯧꯏ, ꯑꯁꯦꯡꯕꯕꯨꯗꯤ ꯁꯤꯂꯩ ꯂꯦꯝꯕꯤ ꯀꯧꯕꯅꯦꯕꯀꯣ, ꯑꯗꯣ ꯁꯥꯡꯕꯂꯦꯟꯅ ꯁꯝꯖꯤꯜꯂꯒ ꯏꯆꯦ ꯂꯦꯝꯕꯤꯅ ꯑꯗꯨꯝ ꯀꯧꯊꯣꯛꯄ꯫ ꯑꯗꯣ ꯌꯥꯝꯕꯣ ꯂꯥꯛꯑꯣ ꯀꯨꯞꯁꯨ ꯆꯥꯔꯨꯁꯦꯕ꯫ ꯑꯁ ꯃꯦꯝꯊꯣꯏ ꯑꯩ ꯏꯀꯥꯏꯗ, ꯀꯣꯟꯅ ꯆꯥꯔꯁꯤ꯫ ꯅꯣꯏ ꯀꯅꯥꯝꯇꯁꯨ ꯑꯩꯒ ꯈꯪꯅꯗꯦ꯫ ꯏꯁ ꯈꯪꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯨꯕꯨ, ꯑꯄꯪ ꯌꯥꯝꯕꯨꯡꯁꯤꯗꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦ, ꯌꯥꯝꯕꯨꯡ ꯂꯩꯍꯧꯔꯣ꯫ ꯍꯣꯏ ꯆꯪꯉꯨ꯫ ꯑꯁꯨꯝ ꯉꯥꯡꯅꯔꯝꯂꯒ ꯃꯦꯝꯊꯣꯏ ꯇꯍꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏ꯫ ꯑꯌꯥ ꯀꯨꯞꯁꯨꯗꯤ ꯀꯗꯥꯏ? ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕꯣ? ꯏꯆꯦ ꯂꯦꯝꯕꯤ ꯅꯨꯡꯁꯤꯗꯤ ꯇꯜꯂꯤꯌꯦ ꯑꯁꯦꯡꯕ, ꯑꯩꯒ ꯑꯝꯇ ꯉꯥꯏꯕꯤꯔꯝꯗꯦ꯫ ꯇꯈꯦꯜꯂꯩ ꯅꯣꯛꯇꯨꯅ ꯍꯦ ꯑꯉꯥꯎꯕꯤ ꯆꯥꯗ꯭ꯔꯤ, ꯏꯃꯥꯒꯤ ꯈꯖꯤꯛ ꯈꯩꯗꯣꯛꯄꯤꯔꯨꯕꯅꯤ, ꯂꯥꯎ ꯆꯥꯔꯁꯤ꯫ ꯂꯩꯍꯥꯎ ꯃꯌꯥꯝꯗꯨꯒ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯃꯔꯤ ꯀꯨꯞꯁꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯂꯩ ꯂꯦꯝꯕꯤ ꯍꯥꯟꯅꯒꯨꯝ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯤꯕ ꯆꯠꯂꯝꯃꯤ꯫ ꯏꯪꯂꯦꯝꯕꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯁꯟ ꯑꯗꯨ ꯏꯔꯨ ꯂꯨꯖꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯂꯩ ꯂꯦꯝꯕꯤꯅ ꯏꯪꯂꯦꯝꯕ ꯂꯩꯕ ꯎꯕꯗ ꯄꯤꯁꯨꯝꯀꯥꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯤꯅꯤ, ꯇꯜꯂꯤ ꯑꯁꯦꯡꯕ, ꯑꯩꯕꯨ ꯌꯨꯝ ꯊꯥꯟꯈ꯭ꯔꯁꯤꯔꯅꯦ, ꯄꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯇꯟꯅ ꯊꯥꯡꯂꯛꯄꯅ ꯈꯣꯡ ꯃꯆꯥꯗꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯋꯥ ꯃꯄꯨꯝ 3 ꯈꯛꯇꯅ ꯐꯩꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯇꯍꯥ ꯂꯥꯟꯕꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯁꯤꯂꯩ ꯂꯦꯝꯕꯤ ꯏꯁꯤꯡ ꯑꯗꯨꯗ ꯖꯣꯝ ꯍꯦꯛ ꯇꯥꯁꯤꯜꯂꯤ꯫ ꯏꯁ ꯑꯌꯣ ꯁꯤꯔꯦ! ꯃꯈꯨꯠꯇꯁꯨ ꯋꯥ ꯃꯇꯥꯡ ꯑꯃꯅ ꯈꯣꯠꯈ꯭ꯔꯕꯣꯏ ꯏ ꯈꯖꯤꯛ ꯊꯣꯔꯛꯏ꯫ ꯏꯪꯂꯦꯝꯕ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯂꯩ ꯂꯦꯝꯕꯤꯕꯨ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯏ ꯊꯣꯛꯏꯁꯤꯗꯤ, ꯐꯗꯤꯁꯤꯅ ꯌꯦꯁꯤꯟꯗ꯭ꯔꯕꯗꯤ ꯏ ꯀꯛꯂꯔꯣꯏ ꯍꯥꯏꯗꯨꯅ
mangak samna yaliba phadidu set segaiduna nupi magi asokpaduda yasin biratlammi silei lembi puk hagot ke thaurang babu makhong singli thuplaboi hagot pangam khichi hagot pangam bitrabo khongdu singli thupa mali ikai bana mamaidi non khalakta tapna khumi silei lembi khong silei thekra mali yamna nari hagot pa yadri yani ai miting pangjaki haiduna inglemba silei lembi bu phaibamna duna mayum tamna puraklammi inglemba gi khangauda tawrakli mataw sida silei lembi haifam tawpham khangzada henasu ikai ba phauraklammi inglemba tapna amuksu hanglei yumdu busidara ai chapchapdi khangzatri hoi thangnabda leiriba sini haiduna inglemba silei lembi bu phaibamna duna mayum tamna puraklammi inglemba gi khangauda tawrakliba mataw sida silei lembi haifam tawpham khangzada henasu ikai ba phauraklammi inglemba tapna amuksu hanglei yumdu busidara ai chapchapdi khangzatri hoi thangnabda leiriba sini haiduna silei lembi bu dariduda sat thangthaduna hai inglembana noigi mi kanasu leibudi ima pabudi labukta naurang suba satki tasausu langphaida satki bani yani aisum leizauragi yani sidangak leibiram hairaga inglemba yangna satkiduna amuksu memthoi puduna laklammi memthoina ichi lembi kamai toino yambungna nangduna khongti haye aduda ai pakhatuna laine as memthoi khongtek panateba singli thupa mali kashi tawrisi ado ise wahaigi nang ima pabagi haitha pothase aungta thimbiruso ise do chatpa ngamlori tawbani hoi thilugi ado nakhong sibu imung sangba yaga dro haiba ichi lembi ai sambigi phamungda sangsiro inglembana memthoi imungdagi thau khajik puthoro noisigi makhongse yamung sambiramagi silei lembi mamit managatu safumuk lautoktuna inglemba yengduna hai nate yani yambo ai kasu tawtri memtoina kaino ichi lembi adumai sum layadi nabe henjilakani yambung bu samanji ai thau lauthogese haiduna memthoi thawadu imungdagi puthokduna inglemba da pirei inglemba thawadu khasik lauduna silei lembi gi makhong adu bu sambirei silei lembi de kizaraduna mangol ukhong tennaduda kanna konduna mamika to hek usili madawste inglemba momon khajik noksei silei lembi di naman khibana kapthuraklammi oima siri as ai khong yaw jaba ganam tawre sambiranu yare ai dum nazarage yani loi nabu farabrana amta yengbiyo silei lembi mamai ka tu mapina pungthum thumba makai mamita gupta gup pangduna makhong khusenga do phat haiduna yengi aima phaisidi ado khitangdi nari hoi khajikti chaina ko legini ado ngak leraga main phajakranida memthoi adudi nang yambong mu chalage ko memthoi na chalage hairu yambo ado yambong bu chaka charabo jadrida yummalaga pawa sauro doini adudi nang lew ko yamung chalage au yambong hairam laga inglem masakhrabada memthoi silei lembi do unsinduna hai ichi lembia adudi nang khongsu khra yanglabani na ai nang yei thak pothasya thinbiurage nang potharamuko chalo chalo nang somuk tu sini ko yengeng dun chalo ko memthoi hoi chi tapna satke memthoi sakhrabada silei lembi madum tumin asum phamli wakhal da sukhalli yambung se ai di khangdi mamuk mapau yam phari sani masak su tokna phajakri garangdi muni yengsiludi ado ngasidi yam phajarami haima kaino na khalisida as othok lembi nangsidi haiduna makokta pop thajinjai lembi hairudrabasu chimbalda wahai ama thamoidadi nungsi kisini kiriba matamnu purakpa kumhaida silei lembi ni inglemba mabu khoida basum helaklammi asumna chayol ama hokra matung nongmadi inglemba gi mataw pari magi kulda laktuna haire ida kusumdo nang ne yum thadok tun sakhiba numit tudagi mayada ising li lam phak thau yakitri kari susa ta thaktabana nasato as mayeng yam tare yengma ngamtre yatri idau pari adubu aigi iral ni haiba yagatrane khura sadok ton ye pamani aigi iral sibu kai duitaw hainari ngai tompok su laktuna haire idau inglemba ai lai marup sidi kana noitaw idau tompo aigi khul dagi lak marup ni pari gaubani khangdo itaw oh
ꯏꯇꯥꯎ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯏꯇꯥꯎ ꯄꯥꯔꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ ꯇꯣꯝꯄꯣ ꯑꯩꯁꯨ ꯏꯇꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯏꯇꯥꯎ ꯏꯪꯂꯦꯝꯕꯒꯤ ꯄꯥꯎ ꯑꯃ ꯁꯨꯝ ꯄꯨꯔꯝꯕꯅꯤꯗ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯑꯩꯗꯤ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯌꯥꯏꯗ ꯑꯣꯁꯤꯁꯦ ꯑꯩꯈꯣꯏ ꯏꯪꯂꯦꯝꯕꯅ ꯈꯪꯅꯖꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯑꯗꯨꯗ ꯄꯥꯎ ꯄꯤꯕ ꯂꯥꯛꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯪꯂꯦꯝꯕꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯀꯨꯁꯨꯝ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎꯔꯤ ꯏꯇꯥꯎ ꯄꯥꯔꯤ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯇꯣꯝꯄꯣ ꯀꯨꯁꯨꯝꯒꯤ ꯄꯥꯎꯅꯤ ꯑꯣ ꯑꯗꯣ ꯏꯇꯥꯎ ꯄꯥꯔꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯤꯒꯤ ꯋꯥ ꯉꯥꯡꯍꯟꯗꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯝꯊꯣꯛ ꯌꯥꯗꯦ ꯑꯗꯨ ꯏꯇꯥꯎ ꯄꯥꯔꯤꯅ ꯀꯨꯁꯨꯝꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯇꯝꯃꯨ ꯏꯇꯥꯎ ꯍꯩꯃ ꯏꯇꯥꯎ ꯏꯪꯂꯦꯝꯕꯅ ꯇꯝꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯣꯏꯁꯦ ꯑꯩ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯀꯨꯁꯨꯝꯒꯤ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯀꯨꯁꯨꯝ ꯏꯪꯂꯦꯝꯕꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ ꯋꯥꯁꯛꯅꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯑꯗꯨꯕꯨ ꯏꯪꯂꯦꯝꯕꯅ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯀꯨꯁꯨꯝꯕꯨ ꯄꯣꯛꯄ ꯁꯅꯧꯇꯣꯟꯅ ꯏꯪꯂꯦꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯧꯇꯣꯟꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕ ꯏꯪꯂꯦꯝꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎꯗ ꯅꯣꯡꯃꯗꯤ ꯁꯅꯧꯇꯣꯟ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗꯅ ꯈꯟꯕꯤꯔꯤꯕꯕꯨ ꯑꯩꯒꯤ ꯑꯄꯪꯕ ꯏꯆꯥꯅꯨꯄꯤꯁꯤ ꯅꯆꯥꯅꯨꯄꯥꯗ ꯂꯧꯅꯝ ꯇꯧꯗꯨ ꯂꯧꯍꯜꯂꯒ ꯁꯦꯜ ꯇꯣꯟꯕ ꯀꯣꯛꯂꯅꯤ ꯁꯤꯔꯣ ꯇꯧꯕꯤꯅꯨ ꯇꯥꯗ ꯅꯈꯣꯏꯒꯨꯝꯕ ꯊꯤꯛ ꯅꯦꯝꯕ ꯃꯤꯒ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯒꯗꯧꯕ ꯁꯅꯧꯇꯣꯟ ꯅꯠꯇꯦ ꯑꯩꯗꯤ ꯇꯥꯗꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯑꯩꯒꯤ ꯁꯦꯜ ꯇꯣꯜꯂꯕꯁꯨ ꯅꯄꯥ ꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯟ ꯑꯗꯨꯕꯨ ꯐꯝꯕ ꯆꯜꯂꯒ ꯍꯤꯞꯄ ꯆꯜꯂꯤ ꯃꯇꯥꯒꯨꯝ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯒꯤ ꯊꯧꯔꯥꯡꯕꯁꯨ ꯆꯥꯏ ꯐꯩ ꯁꯅꯧꯇꯣꯟ ꯏꯗꯤ ꯈꯪꯍꯟꯒꯦ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯇꯥꯗ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩ ꯆꯠꯄꯤꯈꯤꯕꯅ ꯐꯅꯤ ꯀꯩꯗꯧꯒꯦ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯈꯖꯤꯛ ꯋꯥꯈꯜ ꯇꯥꯕꯤꯕ ꯌꯥꯔꯦ ꯈꯟꯖꯩꯗꯅ ꯅꯥꯎꯗꯤ ꯇꯣꯟꯖꯥꯎ ꯁꯅꯧꯇꯣꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯨꯝꯖꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯁꯅꯧꯇꯣꯟ ꯅꯪꯒꯤ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯕ ꯇꯥꯗ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯅꯆꯥꯅꯨꯄꯤꯕꯨ ꯂꯧꯅꯝ ꯇꯧ ꯍꯥꯏꯅ ꯏꯟꯁꯤꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯉꯥꯡ ꯃꯁꯦꯜ ꯃꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯇꯥꯗꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯅꯆꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯄꯥꯅ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯁꯅꯧꯇꯣꯟ ꯑꯗꯨꯛ ꯊꯧꯒꯜꯂꯣꯟ ꯌꯥꯎꯗꯕ ꯋꯥꯍꯩ ꯇꯥꯗ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯉꯁꯤꯃꯛ ꯏꯄꯥ ꯏꯆꯥ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯁꯣꯔꯅ ꯐꯥꯛꯄꯁꯦ ꯅꯥꯗꯦ ꯇꯞꯄꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯈꯤꯒꯅꯤ ꯁꯅꯧꯇꯣꯟ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎ ꯃꯆꯥꯅꯨꯄꯥ ꯏꯪꯂꯦꯝꯕꯕꯨ ꯄꯨꯗꯨꯅ ꯂꯪꯗꯥꯏꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯀꯨꯁꯨꯝ ꯏꯪꯂꯦꯝꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯈꯥꯝꯖꯍꯧꯏ ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯈꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯌꯥꯝꯕꯨꯡ ꯅꯪꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯁꯛꯂꯝꯕ ꯋꯥꯁꯛ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯑꯩ ꯌꯥꯝꯕꯨꯡ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯌꯥꯝꯕꯨꯡ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏꯌꯦ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯦ ꯑꯩꯕꯨ ꯐꯪꯍꯟꯕꯤꯒꯅꯣ ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯈꯤꯅꯣ ꯌꯥꯝꯕꯨꯡ ꯁꯅꯧꯇꯣꯟ ꯃꯆꯥ ꯀꯨꯁꯨꯝꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯪ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯅꯨꯄꯥꯁꯤ ꯀꯌꯥꯝ ꯄꯥꯝꯃꯤ ꯏꯃꯨꯡꯗ ꯆꯪꯉꯧ ꯂꯥꯎ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯄꯥ ꯑꯩꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯍꯩ ꯃꯃꯥ ꯅꯆꯥꯁꯤ ꯑꯝꯇ ꯄꯨꯁꯤꯟꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯕꯨ ꯄꯨꯁꯤꯟꯈꯤꯕ ꯏꯪꯂꯦꯝꯕ ꯁꯟ ꯀꯥꯡꯄꯣꯠ ꯃꯊꯛꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯏꯪꯂꯦꯝꯕꯗ ꯍꯥꯏ ꯑꯁ ꯏꯇꯥꯎ ꯏꯪꯂꯦꯝꯕ ꯀꯨꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯕꯅ ꯐꯅꯤ ꯈꯜꯂꯤꯗꯩꯗꯤ ꯊꯧꯗꯣꯛꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯀꯩꯅꯣ ꯏꯇꯥꯎ ꯏꯪꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯉꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯕꯨ ꯀꯥꯎꯕ ꯂꯩꯇꯦ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯈꯧꯔꯥꯡ ꯂꯩ ꯑꯗꯨꯕꯨ ꯑꯅꯦꯝ ꯑꯋꯥꯡ ꯑꯍꯦꯟꯕ ꯐꯖꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯝꯕꯁꯤꯗ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯞꯅꯍꯟꯕꯤꯈ꯭ꯔꯦ ꯏꯇꯥꯎ ꯄꯥꯔꯤꯅ ꯑꯗꯨ ꯏꯇꯥꯎ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯔꯥ ꯁꯅꯧꯇꯣꯟꯗꯣ ꯅꯪꯕꯨ ꯁꯣꯟꯕ ꯍꯧꯔꯛꯂꯕꯅꯤ ꯇꯁꯦꯡꯅ ꯀꯨꯁꯨꯝꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯕꯨ ꯈꯨꯜꯗ ꯑꯃꯨꯛꯇ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯄꯥꯔꯤ ꯑꯩꯒꯤ ꯄꯥꯕꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯛꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗꯦꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯜꯂꯛꯂꯒ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯁ ꯑꯗꯨ ꯏꯇꯥꯎ ꯏꯪꯂꯦꯝꯕ ꯀꯨꯁꯨꯝꯗꯣ ꯑꯩ ꯇꯁꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦꯁꯤ ꯏꯇꯥꯎ ꯄꯥꯔꯤ ꯅꯪꯁꯨ ꯍꯟꯅꯕ ꯇꯧ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯄꯥꯕꯁꯨ ꯍꯜꯂꯛꯑꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥꯕꯤꯕ ꯍꯧꯅꯗꯦꯗ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯃꯤ ꯏꯇꯥꯎ ꯇꯣꯝꯄꯣ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯏꯪꯂꯦꯝꯕ ꯄꯥꯔꯤꯒꯤ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯤ
ꯁꯣꯝꯗꯅ ꯀꯨꯁꯨꯝ ꯃꯁꯥ ꯁꯣꯟꯖꯤꯟꯕ ꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯋꯥꯍꯪ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯁꯅꯧꯇꯣꯟ ꯊꯃꯣꯏ ꯁꯣꯛꯂꯛꯂꯕꯣꯏ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯉꯝꯗ ꯃꯆꯥ ꯈꯨꯁꯨꯝꯕ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯩꯅꯥꯍꯜꯗ ꯍꯥꯏ ꯃꯃꯥ ꯑꯩꯁꯤ ꯌꯥꯝꯅꯃꯛ ꯂꯥꯜꯂꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯔꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯩꯅ ꯊꯨꯒꯥꯏꯕꯤꯕꯅꯤ ꯑꯩ ꯑꯁꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯂꯨꯔꯕꯁꯨ ꯏꯃꯤꯠ ꯑꯁꯤꯗ ꯐꯖꯕ ꯑꯔꯪ ꯑꯔак ꯀꯌꯥꯅ ꯀꯨꯞꯁꯤꯜꯂꯕꯁꯨ ꯅꯨꯡꯁꯤꯕꯕꯨ ꯅꯝꯊꯕ ꯉꯝꯕꯗꯤ ꯇꯥꯏꯕꯪꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ ꯃꯃꯥ ꯃꯈꯣꯏ ꯃꯄꯥ ꯂꯥꯟꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯕꯗ ꯀꯔꯤꯒꯤ ꯏꯀꯥꯏꯔꯨꯅꯤ ꯍꯥꯏꯕꯒꯦ ꯇꯥꯗ ꯇꯣꯟꯖꯥꯎꯗꯣ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯍꯥꯏꯖꯔꯨꯁꯤ ꯇꯥꯗꯗꯣ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯇꯥꯊꯤ ꯆꯩꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯗꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯈꯤꯕꯅꯤ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯇꯥꯗꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯦ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯅꯅꯕ ꯑꯩ ꯍꯥꯏꯖꯔꯨꯒꯦ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯥꯍꯜ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯗꯤ ꯅꯪ ꯅꯠꯇꯦ ꯑꯩꯅꯤꯅꯤ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯃꯃꯥ ꯀꯗꯥꯏ ꯑꯉꯥꯡ ꯑꯃ ꯀꯧꯔꯨꯁꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯉꯁꯤꯃꯛ ꯆꯠꯁꯤ ꯑꯩ ꯇꯥꯗꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯖꯔꯨꯒꯦ ꯏꯆꯥ ꯀꯨꯁꯨꯝꯒꯤ ꯄꯨꯟꯁꯤ ꯏꯪꯂꯦꯝꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯅꯧꯇꯣꯟ ꯂꯪꯗꯥꯏ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯇꯣꯟꯖꯥꯎꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯀꯥꯏꯅꯊꯪꯗ ꯇꯣꯟꯖꯥꯎꯒꯤ ꯂꯩꯐꯝ ꯈꯪꯂꯗꯨꯅ ꯁꯅꯧꯇꯣꯟ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯔꯦ ꯇꯥꯗ ꯑꯩ ꯇꯥꯗꯗ ꯊꯧꯒꯜꯂꯣꯟ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯦ ꯇꯥꯗꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯟꯖꯥꯎ ꯍꯔꯥꯎ ꯁꯅꯧꯇꯣꯟꯗ ꯐꯤꯗꯥ ꯄꯤꯗꯨꯅ ꯍꯥꯏ ꯁꯅꯧꯇꯣꯟ ꯇꯥꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯧ ꯄꯨꯂꯧ ꯊꯝꯕ ꯅꯥꯏꯅꯣ ꯀꯤꯁꯤ ꯊꯥꯡꯕ ꯅꯪ ꯇꯥꯗꯒꯤ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯇꯣꯟꯖꯥꯎꯒꯤ ꯋꯥꯍꯩ ꯑꯊꯤꯕ ꯇꯥꯔꯒꯅꯤ ꯈꯜꯂꯨꯕ ꯁꯅꯧꯇꯣꯟ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯏꯀꯥꯏꯕ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯖꯗꯨꯅ ꯍꯥꯏ ꯇꯥꯗ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯔꯤ ꯍꯥꯏꯔꯒ ꯂꯪꯗꯥꯏ ꯈꯨꯜꯗ ꯍꯟꯕꯤꯔꯛꯅꯕ ꯍꯥꯏꯖꯒꯦ ꯂꯥꯛꯆꯕꯅꯤ ꯇꯥꯗ ꯌꯨꯝꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯂꯤ ꯇꯥꯗꯅ ꯈꯨꯜ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯩꯅ ꯁꯣꯏꯈꯤꯕꯗꯒꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯇꯥꯗ ꯁꯅꯧꯇꯣꯟ ꯅꯪ ꯇꯥꯗꯁꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯊꯥꯗꯣꯛꯅꯤꯡꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯂꯨꯝꯊꯔꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯐꯥꯛꯂꯛꯄ ꯁꯦꯅꯥꯗ ꯅꯪꯅ ꯏꯐꯝꯗ ꯑꯃꯨꯛ ꯍꯥꯏꯖꯔꯔꯕꯀꯣ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯪꯒꯤ ꯀꯔꯤꯗꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯂꯩꯔꯕꯗꯤ ꯇꯥꯗꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ ꯇꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯩꯅꯥꯍꯜꯅ ꯇꯥꯗ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯑꯃꯨꯛꯇꯗꯤ ꯇꯥꯗꯅ ꯉꯥꯛꯄꯤꯌꯨ ꯏꯆꯥ ꯀꯨꯁꯨꯝꯗꯣ ꯏꯪꯂꯦꯝꯕꯅ ꯈꯨꯜ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯌꯥꯗ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯠꯇꯁꯨ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯇꯥꯗ ꯈꯨꯜꯗ ꯑꯃꯨꯛ ꯇꯥꯟꯕꯤꯔꯛꯎ ꯀꯩꯗꯧꯕꯒꯦ ꯅꯆꯥꯅ ꯇꯥꯗꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯕꯦꯝꯃ ꯀꯩꯅꯥ ꯇꯧꯍꯩꯗꯦ ꯑꯗꯨꯝ ꯇꯧꯕ ꯇꯧꯍꯩꯗꯦ ꯐꯔꯦ ꯍꯌꯦꯡꯁꯦ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯇꯞꯅ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯍꯥꯟꯅ ꯍꯜꯂꯛ ꯑꯗꯨꯒꯅꯤ ꯏꯆꯜ ꯏꯕꯦꯝꯃ ꯁꯅꯧꯇꯣꯟ ꯅꯪꯁꯨ ꯇꯥꯎ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯅꯖꯕ ꯆꯥꯟꯅꯖꯕ ꯊꯃꯣꯏ ꯑꯅꯤꯕꯨ ꯊꯨꯒꯥꯏꯒꯦ ꯈꯛ ꯈꯟꯒꯅꯨꯀꯣ ꯃꯗꯣ ꯏꯁꯣꯔꯅꯁꯨ ꯈꯛ ꯉꯥꯛꯄꯤꯔꯣꯏ ꯊꯃꯣꯏ ꯑꯅꯤ ꯁꯦꯠꯅꯍꯟꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯞ ꯂꯩꯇꯕꯅꯤꯀꯣ ꯁꯅꯧꯇꯣꯟꯅ ꯇꯥꯗ ꯑꯩꯕꯨꯁꯨ ꯇꯥꯗꯅ ꯉꯥꯛꯄꯤꯔꯦ ꯈꯟꯖꯔꯒ ꯏꯆꯥ ꯅꯨꯄꯤꯒ ꯏꯕꯨꯡꯉꯣ ꯏꯪꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯒꯨꯝꯁꯦ ꯑꯩ ꯉꯁꯤ ꯇꯥꯗꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯅꯨꯡꯁꯤꯕꯅ ꯄꯣꯂꯣꯏꯗ ꯑꯊꯣꯏꯕ ꯑꯣꯏꯔꯝꯂꯦ ꯇꯥꯗ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕꯗ ꯇꯣꯟꯖꯥꯎ ꯃꯆꯥ ꯏꯪꯂꯦꯝꯕꯕꯨ ꯄꯨꯗꯨꯅ ꯂꯪꯗꯥꯏ ꯈꯨꯜꯗ ꯍꯟꯅꯕ ꯊꯧꯔꯥꯡꯂꯝꯃꯤ ꯃꯦꯝꯊꯣꯏꯅ ꯌꯥꯝꯕꯣ ꯑꯁ ꯅꯪ ꯍꯟꯈꯤꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯑꯗꯨ ꯌꯥꯝꯕꯣ ꯃꯔꯛꯇ ꯅꯪ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯀꯣꯏꯔꯛꯎꯀꯣ ꯀꯣꯏꯔꯛꯀꯦ ꯑꯗꯣ ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯂꯩꯍꯧꯔꯣꯀꯣ ꯇꯥꯃꯣꯅ ꯇꯥꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯦ ꯄꯨꯕꯤꯈꯣ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯥꯛꯄꯗ ꯇꯥꯗ ꯈꯣꯏꯗ ꯆꯪꯂꯛꯀꯦ ꯏꯪꯂꯦꯝꯕ ꯅꯪ ꯁꯟ ꯀꯥꯡꯄꯣꯠꯁꯦ ꯅꯤꯡꯊꯤꯅ ꯊꯧꯀꯣ ꯍꯣꯏꯅꯦ ꯐꯅꯤ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯉꯁꯤꯅ ꯑꯃꯨꯛ ꯁꯤꯂꯩ ꯂꯦꯝꯕꯤ ꯃꯇꯥ ꯇꯈꯦꯜꯂꯩꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯍꯧꯔꯤ ꯋꯥꯈꯜꯗꯁꯨ ꯃꯗꯣꯝ ꯇꯨꯃꯤꯟ ꯈꯟꯖꯩ ꯌꯥꯝꯕꯣꯛ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯕꯨ ꯂꯥꯏꯖꯅꯤ ꯍꯥꯏꯕ ꯌꯥꯗꯕꯀꯣ ꯅꯪꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯂꯒ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯤꯀꯣ
ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯔꯥꯎꯖꯕ ꯃꯥꯏꯊꯣꯡ ꯎꯔꯒ ꯑꯩꯁꯨ ꯄꯦꯟꯊꯣꯛꯂꯒꯦ ꯃꯊꯪ ꯃꯄꯣꯛꯇ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯌꯥꯝꯕꯣ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯏꯪꯂꯦꯝꯕꯅ ꯆꯠꯈꯤꯕ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯂꯝꯂꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯃꯩꯁꯠ ꯑꯣꯟꯊꯣꯔꯛꯄꯗ ꯁꯤꯂꯩꯂꯦꯝꯕꯤ ꯏꯁꯤꯛ ꯈꯨꯟꯕꯗ ꯄꯣꯞ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ ꯑꯁ ꯑꯌꯣꯃ ꯀꯩꯅꯣꯅꯦ ꯏꯁꯤꯛ ꯈꯨꯟꯕ ꯃꯁꯥ ꯃꯎꯒꯗꯨ ꯐꯟꯕ ꯃꯈꯩ ꯂꯦꯞꯂꯒ ꯈꯣꯡꯐꯝꯗꯤ ꯂꯦꯡꯗ ꯊꯤꯔꯦꯈꯩ ꯆꯩꯔꯛꯏ ꯀꯔꯤꯅꯣꯅꯦ ꯅꯣꯡꯁꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯗ ꯆꯠꯂꯦꯅ ꯊꯣꯛꯏꯗ ꯊꯤꯡꯖꯤꯜꯂꯛꯏ ꯅꯨꯄꯤꯅꯤꯅ ꯀꯠꯂꯦ ꯀꯠꯈ꯭ꯔꯦ ꯑꯣꯏ ꯁꯤꯂꯩꯂꯦꯝꯕꯤ ꯃꯈꯨꯅꯤꯡꯗꯣ ꯅꯥꯟꯗꯨꯅ ꯁꯥꯏꯅꯣꯜꯂꯛꯇꯒꯤ ꯏꯁꯤꯛ ꯈꯨꯟꯕꯗ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏ ꯏꯕꯣꯡ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯏꯁꯤꯛ ꯈꯨꯟꯕ ꯁꯤꯂꯩꯂꯦꯝꯕꯤ ꯎꯕꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯟꯗꯨꯝꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯍꯥꯏ ꯑꯁ ꯏꯇꯥꯎ ꯀꯣꯟꯗꯨꯝ ꯁꯤꯗꯤ ꯐꯖꯩꯌꯦ ꯑꯁ ꯁꯖꯤ ꯃꯆꯥ ꯃꯥꯟꯗ꯭ꯔꯦ ꯏꯇꯥꯎ ꯀꯣꯟꯗꯨꯝ ꯍꯀꯥꯝꯒ ꯆꯜꯂꯒ ꯎꯁꯤꯠꯇꯅ ꯈꯨꯝꯃꯤ ꯌꯥꯕꯨ ꯌꯥꯕꯤꯔꯛꯇꯣꯔꯤꯕ꯭ꯔꯣ ꯈꯪꯗꯦ ꯌꯥꯕ ꯌꯥꯗꯕ ꯑꯩꯅ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯔꯅꯤ ꯁꯤꯗ ꯂꯩ ꯏꯃꯥꯒꯤ ꯃꯃꯧ ꯑꯣ ꯈꯜꯂꯨ ꯈꯟꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯏꯁꯤꯛ ꯈꯨꯟꯕ ꯑꯃꯨꯛꯁꯨ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯁꯤꯂꯩꯂꯦꯝꯕꯤꯕꯨ ꯍꯧꯒꯠꯄꯤ ꯀꯗꯥꯏ ꯁꯣꯛꯀꯦ ꯁꯤꯂꯩꯂꯦꯝꯕꯤ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯌꯥꯔꯅꯤꯗ ꯀꯩꯁꯨ ꯁꯣꯛꯇꯦ ꯑꯗꯣ ꯏꯕꯣꯡ ꯁꯥꯎꯅꯨꯀꯣ ꯑꯩ ꯏꯕꯨꯡ ꯂꯥꯛꯄ ꯎꯖꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯒ ꯆꯠꯄꯗ ꯁꯣꯏꯗꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯏꯁꯤꯛ ꯈꯨꯟꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯍꯥꯏ ꯑꯩ ꯁꯥꯎꯗꯦꯗ ꯑꯗꯣ ꯏꯆꯜ ꯃꯇꯨꯡꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯟꯕꯤꯔꯣ ꯌꯥꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯃꯨꯀꯣ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯈꯣꯡꯊꯥꯡ ꯈꯖꯤꯛ ꯊꯥꯡꯗꯨꯅ ꯏꯁꯤꯛ ꯈꯨꯟꯕ ꯁꯤꯂꯩꯂꯦꯝꯕꯤꯕꯨ ꯇꯨꯡꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ ꯁꯤꯂꯩꯂꯦꯝꯕꯤꯁꯨ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯕꯨ ꯃꯤꯠꯆꯥꯟꯅꯗꯨꯅ ꯏꯁꯤꯛ ꯈꯨꯟꯕꯅ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯛꯄꯗ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯗꯣꯝ ꯑꯃꯨꯛꯁꯨ ꯁꯣꯟꯖꯩ ꯍꯣꯏꯗ ꯉꯁꯤꯗ ꯅꯧꯅ ꯈꯪꯅꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯅ ꯂꯥꯛꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯑꯁꯦꯡꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯋꯥꯍꯩ ꯑꯁꯤꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯏꯁꯤꯛ ꯈꯨꯟꯕ ꯁꯤꯂꯩꯂꯦꯝꯕꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯈꯤ